Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokchari ngasi muglogbirasi Moura Hingchabira mapan suba tangka Dali Jekina harakpa wa adu mapure bataki batare khanduna khonjal nokthana tapna hairei Bungo lao kakhalo phidasida phamu ichiga wari phajana sanase Jeki di sauna Tima ai phamba lakpa nate aigi paisa singbiro haibani Hoiba ado wari da phajana sanase sumang maton de leplaga lebado phajadeba adugini Jeki su mangol da kakhalakduna famli Doli su famduna lairi Jeki wa makhatarei Itei mana tawbirisa kaino ba inaw no pipini pini hairaga chele na haisibu kamai tawbano Maduni aina su ngaklise aina su nangi wase haudokrabani aisu imana paw hairakpadagi khangbani Hojikti tema nanaw no pido phanglaroidabanina itei mana lawkiba paisa singado handokpiro aibu wayam na nganghangganu itei mana aingodagi lawkibase machit phanadi yamlamani phajana pashiladi lupa lakh 8 9 bu helamani adubu ai adu khakna pukjal pikpa misnati aduna khara yenglaga lakh 5 di pidaba yaroi natragadi iteima aibu phatte haiganu hoi ai pirake nangi pesa do aina phanabadum silake ngasi nongni nisida ngayo hoi iteima kuhenganu adudi ai amuk chaluki Jeki so hogatuna chatkri Doli Jeki chatkibaduda sorsangna holaduna lehawi amuksu Jeki na hairamni bawadu mapure bataramgadra haina supakhatlibani Doli gi wakhalda Hojik ai kari tawgani phari thoklaba mamaraina lakjarni ai kari sukhandre thengna batabani Somdana Angela gi mamanabi singado Angela hoida laktuna wari sanari Bai kakado phabra haiba Phayi Mayumdi kamdoge phajabra leiba nungai dimanbra nahan nang thilamdai da nei ka kanal pa kya pirake Lising kun pire Is nei ko yade ko kaka se paisa gam pire ko adu luhongbadi karam kana tarage Khangde matam lepna driye Matam do kok lemnaro aikoi di nangi luhongbada yawning mana loirabani Yawdini kaino Ado noigi hero do masagam ti yengini Noi daini dum tharai dudi Ho tharasi yengdini Ado atai nangi nupa mayam dudi pau phaunari ba Phaunai de duni ai gyan tati Wa amadi hangi nupi nang sing na khumko Hoi karino haro Nang chen manumito kai de thaige As moigi mamana ba magi de thaye khangdi ayam ikai jani Nang li kaidobagi kairiba Moi meyam wari sari kana duda tombi chasu machanupi kada changsilai Haima ichasa noi meyam sila iro Hoi mama Angela si chele tabada aikoi loi hongnaraga laine Phare adunine achapot ka chakisi ko noi Ado mama Angela si lohonglasu lairik di makata mansiko Madudi masada lairi mana tamladi aikoi di kaisu khandi Nakoi wari sana hoko ko ai sudha bakra tawrukige Hoi mama Masi hairam laga tombi chas thokre leisabi soinaw mayamdu amuk wari maka samtharakli Bai ado luhongba matam leplakanda pre-wedding ka tawridra haiba Khangdeda hainadriye Hainaro kaino hojik matamse pre-wedding photoshoot adu ada wedding shoot kana yam tawridudi aduna tawsinangisu tawninge isu Ado mana yagadra khangde haiba Yani kaino hojikne nupano ina loina tawrabani pre-wedding gi video game thoidudi Mamanabi sing aduga asumna wari sanaba yaba sanaraga mamanabi sing adusu hanakre Angela su mamanabi singda nupaga wari sanadi haizabagi wani mana sangba matamdadi tumina pau faunaribani inkhalakpagi sahi matang oibana ingangawba matamni Apapata karino phajana khangriba tangkak aduda mama mapa oiba anina phajana warak watem bibasu tawdabana chatnabina karino haibasu khangdre Angela gi mong mataw asina karamna imung puni haiba wakal na lamba phangdri Somdana lairi machelei mahoida laktuna wa khanari Che kaino mahangine Kaino hayo Nahan nupi mayungi misingduna tawridubu karino Aidi aikoi gi misingdugi mamangda ikaizabana loizani Nangdaro aisuni kairisi moina tawridubu karino haiba
ꯂꯩꯃꯒꯤ ꯃꯄꯨꯔꯣꯏꯕꯁꯨ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯃꯣꯔꯥ ꯑꯃꯗ ꯐꯝꯗꯨꯅ ꯃꯣꯏ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯗ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯅꯍꯥꯟ ꯅꯨꯄꯤ ꯃꯌꯨꯝꯗ ꯆꯠꯂꯨꯕꯗ ꯀꯩꯗꯧꯔꯛꯂꯤꯅꯣ? ꯏꯇꯩ ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ꯫ ꯅꯨꯄꯤ ꯊꯤꯟꯕ ꯆꯠꯄꯗ ꯑꯩꯈꯣꯏ ꯍꯦꯛ ꯃꯅꯨꯡꯗ ꯐꯝꯕꯒ ꯃꯃꯥꯗꯨꯁꯨ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤ ꯑꯃꯠꯇ ꯊꯣꯛꯂꯛꯇꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯏꯇꯩ? ꯃꯗꯨꯅꯤ ꯑꯩꯅ ꯁꯥꯎꯅꯤꯡꯂꯤꯁꯦ꯫ ꯍꯥꯏꯗꯣꯛꯄ ꯆꯠꯄꯗꯁꯨ ꯃꯕꯨꯡꯅꯦ ꯍꯥꯏꯕ ꯑꯃ ꯊꯣꯛꯂꯛꯂꯒ ꯂꯨꯍꯣꯡꯕꯗ ꯆꯪꯕ ꯁꯦꯟꯐꯝ ꯂꯣꯏꯅꯃꯛ ꯄꯨꯊꯣꯛꯇꯧꯅꯤ, ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯣꯡꯈ꯭ꯔꯣ ꯀꯥꯏꯅꯒ ꯌꯥꯝꯅ ꯍꯥꯏꯔꯤꯕꯅꯤ, ꯑꯗꯨꯒ ꯄꯩꯁꯥꯁꯨ ꯂꯥꯛ 10 ꯄꯤꯌꯨ ꯀꯥꯏꯅ꯫ ꯂꯩꯃꯁꯨ ꯉꯛꯅ ꯇꯥꯃꯣ ꯑꯗꯨꯃꯛ ꯍꯥꯏꯔꯛꯄ꯭ꯔꯥ? ꯅꯈꯣꯏꯗ ꯑꯩꯅ ꯑꯣꯏꯗꯕ ꯑꯃꯨꯛ ꯍꯥꯏꯈꯤꯗ꯭ꯔꯣ? ꯃꯣꯏꯗꯨꯗꯤ ꯀꯩꯅꯣꯅꯦ? ꯁꯨꯝ ꯑꯩꯅ ꯈꯟꯕꯗ ꯅꯨꯄꯤ ꯃꯌꯨꯝꯗꯣ ꯂꯣꯏꯅꯕꯗ ꯀꯩꯅꯣꯝꯃ ꯇꯧꯗꯣꯏ ꯃꯥꯜꯂꯤꯀꯣ꯫ ꯑꯩꯈꯣꯏ ꯈꯔ ꯆꯦꯛꯁꯤꯟꯁꯤ, ꯅꯤꯌꯣꯝ ꯅꯤꯇꯤ ꯆꯠꯅꯕꯤ ꯑꯃ ꯏꯈꯪ ꯈꯪꯗꯦ꯫ ꯍꯣꯏ ꯑꯗꯨꯅꯤ ꯑꯩꯁꯨ ꯍꯧꯖꯤꯛꯇ ꯈꯜꯂꯛꯏꯅꯤ꯫ ꯑꯩꯈꯣꯏꯅ ꯆꯠꯂꯝꯗꯥꯏ ꯐꯥꯎꯕ ꯃꯣꯏ ꯏꯃꯨꯡꯒꯤ ꯃꯤ ꯑꯃꯇꯁꯨ ꯊꯣꯛꯂꯛꯇꯦ, ꯑꯗꯨꯒ ꯑꯆꯥꯄꯣꯠ ꯌꯦꯟꯕꯗꯨꯗꯁꯨ ꯑꯩꯈꯣꯏꯅ ꯄꯨꯈꯤꯕ ꯑꯆꯥꯄꯣꯠꯁꯤꯡꯗꯣ ꯀꯌꯥ ꯌꯥꯎꯔꯛꯇꯦꯅꯦ꯫ ꯏꯆꯦ ꯃꯣꯏꯒꯤꯁꯦ ꯃꯅꯨꯡꯗ ꯋꯥ ꯑꯃꯗꯤ ꯂꯩꯔꯦ꯫ ꯑꯗꯨꯅꯤ, ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯇꯥꯅꯁꯦ ꯀꯧꯔꯛꯇ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ? ꯐꯔꯦꯁꯦ, ꯀꯔꯤ ꯍꯥꯏꯔꯛꯀꯦ ꯍꯥꯏꯕꯗꯨ ꯌꯦꯡꯂꯁꯤ꯫ ꯀꯥꯟꯅꯗꯦ, ꯂꯨꯍꯣꯡꯕꯒꯤ ꯄꯣꯠ ꯆꯩ ꯑꯋꯥꯠꯄꯗꯣ ꯀꯩ ꯂꯩꯔꯤꯒꯦ ꯌꯦꯡꯉꯨ, ꯑꯗꯨꯒ ꯂꯩꯍꯧꯅꯕ꯫ ꯃꯣꯏꯅ ꯍꯣꯡꯂꯁꯦ ꯍꯥꯏꯔꯛꯄꯒ ꯑꯗꯨꯝ ꯍꯣꯡꯕ ꯌꯥꯅꯕ ꯑꯩꯈꯣꯏꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯒ ꯂꯩꯁꯤ꯫ ꯃꯇꯝ ꯈꯔꯗꯤ ꯍꯧꯁꯤꯟꯈ꯭ꯔꯦ꯫ ꯁꯨꯝ ꯂꯩꯊꯣꯛꯄꯗꯤ ꯌꯥꯗꯕꯅ ꯇꯣꯝꯕꯤꯆꯥ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯣ ꯀꯧꯔꯗꯨꯅ ꯃꯄꯨꯔꯣꯏꯕ ꯖꯤꯇꯦꯟꯁꯨ ꯌꯥꯎꯅ ꯋꯥ ꯈꯟꯅꯔꯤ꯫ ꯃꯥ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ? ꯃꯣꯏꯅꯗꯤ ꯊꯨꯅ ꯍꯣꯡꯕꯒꯤ ꯑꯄꯥꯝꯕ ꯑꯃꯗꯤ ꯍꯥꯏꯔꯦ꯫ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯏꯃꯥ, ꯈꯔ ꯇꯞꯅ ꯍꯣꯡꯂꯁꯦ ꯍꯥꯏꯅ ꯍꯥꯏꯔꯁꯦ꯫ ꯃꯣꯏꯔꯣꯝꯒꯤ ꯃꯤ ꯀꯧꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯅ ꯐꯔꯅꯤ꯫ ꯑꯗꯨ ꯏꯃꯥ, ꯂꯨꯍꯣꯡꯕ ꯇꯥꯔꯗꯤꯅꯦ ꯄꯩꯁꯥ ꯂꯧꯁꯤꯀꯣ, ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯣꯏ꯫ ꯂꯧꯗꯣꯏꯅꯤ, ꯑꯗꯣ ꯉꯁꯤ ꯍꯌꯦꯡꯁꯤꯗ ꯀꯧꯔꯒ ꯇꯧꯔꯁꯦ꯫ ꯊꯦꯡꯖꯤꯟꯈ꯭ꯔꯒꯗꯤ ꯃꯣꯏꯅ ꯋꯥ ꯃꯊꯛ ꯊꯪꯂꯛꯀꯅꯤ꯫ ꯃꯣꯏ ꯕꯥꯗꯤ ꯀꯔꯤ ꯈꯜꯂꯤꯕ? ꯑꯩꯒꯤ ꯋꯥꯗꯤ ꯅꯈꯣꯏꯅ ꯊꯣꯛꯄ ꯇꯧꯔꯣ ꯍꯥꯏꯔꯤ꯫ ꯅꯣꯏꯅ ꯇꯧꯕꯗꯣ ꯌꯥꯔꯦ꯫ ꯍꯌꯦꯡ ꯑꯍꯜ ꯂꯃꯟ ꯀꯧꯔꯒ ꯋꯥ ꯇꯥꯅꯔꯒ ꯑꯃꯨꯛ ꯍꯥꯏꯅꯕ ꯇꯥꯕꯅꯤ꯫ ꯇꯣꯝꯕꯤꯆꯥ ꯃꯥꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯗꯨꯅ ꯂꯩꯔꯤꯛꯇ ꯀꯣꯜ ꯇꯧꯔꯤ꯫ ꯂꯩꯔꯤꯛꯁꯨ ꯃꯆꯦꯒ ꯂꯨꯍꯣꯡꯅꯕꯒꯤ ꯄꯣꯠ ꯆꯩ ꯑꯋꯥꯠ ꯑꯄꯥꯁꯤꯡ ꯂꯩꯔꯨꯔꯒ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯅꯤ꯫ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨꯒ ꯑꯣꯇꯣ ꯑꯃꯗ ꯍꯥꯞꯂꯒ ꯃꯄꯥꯝꯂꯣꯝꯗ ꯂꯥꯛꯂꯤ꯫ ꯕꯣꯕꯣꯁꯨ ꯊꯣꯡꯒꯥꯜꯗ ꯂꯩꯔꯝꯗꯨꯅ ꯂꯩꯔꯛꯂꯤꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯀꯥꯆꯤꯟ ꯑꯃꯗ ꯊꯝꯂꯤ꯫ ꯏꯆꯦ, ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯐꯤ ꯃꯔꯣꯜꯗꯤ ꯍꯌꯦꯡ ꯑꯣꯏꯅ ꯂꯩꯔꯁꯤ꯫ ꯍꯣꯏ, ꯅꯪꯒꯤ ꯐꯣꯟ ꯂꯥꯛꯄ ꯃꯥꯜꯂꯤꯅꯦ, ꯀꯅꯥꯅꯣꯝꯇ ꯌꯦꯡꯉꯨ꯫ ꯍꯣꯏ ꯏꯆꯦ꯫ ꯂꯩꯔꯤꯛꯁꯨ ꯕꯦꯛꯇꯒꯤ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯂꯤ꯫ ꯇꯣꯝꯕꯤꯆꯥꯒꯤ ꯃꯤꯁ ꯀꯣꯜ 3-4ꯃꯨꯛ ꯂꯩꯔꯝꯃꯤ꯫ ꯏꯆꯦ, ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯐꯣꯟꯅꯤꯅꯦ꯫ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯛꯇꯣꯏꯖꯥꯅꯣ? ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯍꯥꯏꯔꯛꯂꯗꯤ ꯍꯧꯖꯤꯛ ꯍꯦꯛꯇ ꯅꯨꯄꯥꯗꯣ ꯀꯣꯏꯌꯦꯠ ꯌꯦꯠꯂꯒ ꯂꯥꯛꯂꯒꯦ ꯍꯥꯏꯈꯣ꯫ ꯂꯩꯔꯤꯛꯁꯨ ꯀꯣꯜ ꯕꯦꯛ ꯇꯧꯁꯤꯜꯂꯤ꯫ ꯔꯤꯡ ꯉꯥꯏꯍꯥꯛ ꯆꯠꯄꯒ ꯇꯣꯝꯕꯤꯆꯥꯁꯨ ꯄꯥꯏꯔꯛꯏ꯫ ꯍꯜꯂꯣ ꯏꯕꯦꯝꯃ꯫ ꯀꯩ ꯍꯥꯏꯒꯦ ꯏꯆꯦ? ꯂꯨꯍꯣꯡꯕꯁꯦ ꯏꯆꯦ, ꯍꯧꯖꯤꯛꯃꯛ ꯂꯨꯍꯣꯡꯂꯁꯦ ꯍꯥꯏꯔ? ꯊꯧꯔꯥꯡ ꯂꯣꯏꯖꯔꯦ ꯑꯩꯈꯣꯏꯒꯤꯗꯤ, ꯏꯆꯦꯍꯣꯏꯒꯤ ꯋꯥꯗ ꯉꯥꯏꯔꯦ꯫ ꯂꯨꯍꯣꯡꯕꯁꯦ ꯉꯁꯤ ꯍꯌꯦꯡꯁꯤꯗ ꯍꯣꯡꯕ ꯌꯥꯔꯣꯏꯗꯧꯔꯤꯅꯦ꯫ ꯀꯔꯤꯒꯤꯅꯣ ꯏꯆꯦ? ꯑꯩꯈꯣꯏꯁꯨ ꯃꯇꯝ ꯈꯔꯗꯤ ꯂꯩꯈꯤꯁꯦꯅ ꯈꯟꯕ, ꯁꯣꯝꯗ ꯐꯔꯛ ꯇꯥꯗꯣꯏ ꯑꯃ ꯂꯩꯔꯦ, ꯑꯗꯨꯅ ꯇꯞꯅ ꯍꯣꯡꯁꯦꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯑꯗꯨ ꯏꯕꯦꯝꯃ, ꯍꯌꯦꯡꯁꯦ ꯑꯍꯜ ꯈꯔ ꯊꯥꯔꯛꯑꯣ, ꯑꯗꯨꯒ ꯋꯥꯁꯦ ꯈꯟꯅꯔꯁꯦ ꯍꯥꯏꯕꯕꯨ ꯀꯔꯤ ꯀꯥꯏꯒꯦ? ꯍꯣꯏ ꯌꯥꯏ ꯏꯆꯦ, ꯑꯗꯨꯗꯤ ꯏꯆꯦ ꯍꯌꯦꯡ ꯑꯣꯏꯅ ꯂꯥꯛꯂꯒ ꯈꯟꯅꯔꯁꯤꯀꯣ꯫ ꯍꯣꯏ꯫ ꯇꯣꯝꯕꯤꯆꯥ ꯐꯣꯟ ꯊꯝꯈ꯭ꯔꯦ꯫ ꯁꯥꯟꯁꯨ ꯃꯆꯦꯍꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤ꯫ ꯕꯣꯕꯣꯁꯨ ꯆꯥ ꯂꯣꯟꯕ ꯂꯣꯏꯔꯛꯇꯨꯅ ꯃꯥꯡꯒꯣꯜꯗ ꯄꯨꯔꯛꯏ꯫ ꯂꯩꯃ, ꯂꯩꯔꯤꯛ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣ? ꯍꯌꯦꯡꯁꯦ ꯑꯍꯜ ꯈꯔ ꯊꯥꯔꯛꯑꯣ ꯍꯥꯏꯌꯦ, ꯑꯗꯨꯒꯤꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯁꯦ? ꯁꯥꯟꯅ ꯑꯃꯨꯛ, ꯏꯆꯦ ꯀꯔꯤꯅꯣ? ꯑꯩ ꯀꯣꯛ ꯉꯥꯎꯔꯦ꯫ ꯍꯣꯟꯅ ꯍꯥꯟꯅ ꯑꯊꯨꯕꯤꯗ ꯍꯣꯡꯅꯤꯡꯕꯒꯤ ꯋꯥ ꯉꯥꯡꯍꯧꯔꯦ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯈꯔ ꯇꯞꯊꯈꯤꯁꯤ ꯁꯤꯅꯤꯗꯅ꯫ ꯑꯗꯨꯒꯤ ꯋꯥ ꯈꯔ ꯍꯥꯏꯅꯤꯡꯕ ꯃꯥꯜꯂꯦ ꯃꯣꯏꯒꯤꯗꯣ꯫ ꯂꯨꯍꯣꯡꯗ꯭ꯔꯤ ꯐꯥꯎꯗꯤ ꯃꯣꯏꯅ ꯍꯥꯏꯕꯗ ꯇꯧꯕ ꯇꯥꯕꯅꯤ ꯑꯩꯈꯣꯏꯗꯤ꯫ ꯑꯗꯨ ꯏꯆꯦ, ꯍꯌꯦꯡꯁꯦ ꯑꯩꯈꯣꯏ ꯅꯨꯄꯥꯅꯦ ꯏꯇꯩꯅꯦ ꯑꯍꯜ ꯈꯔ ꯇꯧꯔꯒ ꯋꯥ ꯈꯟꯅꯕꯗꯣ ꯆꯠꯍꯟꯕꯅ ꯐꯔꯣꯏꯗ꯭ꯔꯣ? ꯍꯣꯏ, ꯑꯗꯣ ꯅꯇꯩꯗꯤ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯔꯣꯏ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝꯁꯨ ꯍꯥꯏꯔꯤꯅꯦ꯫ ꯑꯩꯈꯣꯏ ꯏꯇꯩꯅ ꯌꯨꯝꯗꯨꯗ ꯆꯪꯂꯔꯣꯏ ꯍꯥꯏꯅ ꯂꯩꯊꯣꯛꯂꯗꯤ ꯀꯔꯝ ꯇꯧꯅꯤ? ꯏꯇꯩꯅ ꯏꯃꯨꯡꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯍꯜ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤꯕꯅꯤ꯫ ꯍꯣꯔꯦꯟ ꯑꯩꯅꯦ ꯅꯇꯩꯗ ꯐꯖꯅ ꯍꯥꯏꯔꯒ ꯌꯦꯡꯂꯒꯦ꯫
नुमित अदो असुमना हौख्रे तोंबिचा होइना हाइरकपगी मतुंग इन्ना लेइमगी नुपा लेरिककी नुपा अदुगा अहल अमगा मखोय अहुम तोंबिचा होइदा लाक्ली तोंबिचा होइगी मयुम यौरदुना चंगसिलाई बुंगो नामतको अइदि तले हाइसिनिको होय तामो अदो मी तानी तुमिना लेबियो युम सिबु मी कना लेगे मी लेबिदब्रो मनुंगदगी तोंबिचा सुखुमलाई हो कना ओइरबनो ए खोंदा असिदे यु मनुंगदगी दुम खुमलाई सिबु मपानदा लाक्लिबा मियोइसिंग अदो एंजेला से थौनाउदगी उरे थुना ममागी मनाक्ता चंगसिंदुना पाउ तमली तोंबिचा पाखना होबे होबे मफी मरोल होंगलदुना मपानदा थौलाई तोंबिचा नोफेट तौना हेक्ता काखतपिरो ऐसे इमुंगदा थबक अमा तौरुबा लाक्नि हाइबदो वाखल होइहौद्रबा खंगौद्रे साउबा यादेको साउदेदा सोमदे हेक्ता काखतपिरो लाक्लिबसिंग अदुसु काखलक्तुना मांगोलदा फमली जितेनसु थौलक्तुना मयाम फंबदा याउरी मयाम लाक्पिरी लाक्लिबा अहल अमना होय इबुंगो लाक्चरी मयाम लुहोंगबसे मतम खरा लेरगा होंगसे हाइबबु करी अकाइबा लेइबगे करी तौरगे मामा बुंगो अखोइगी चानुपीसे अतोना तांगनी अदुगिसु मथक्ता हेक्ता खुदक्ता लुहोंगनबा सिनलांग बाहाइबसे अराइबा थबक नते पोचै लेबा खोटपसु मतम खरा दम चंगलक्कनि हाइबा सोम इबुंगो होइगिसु चाउना होंगनिंगबगी वाखलसु लेरमगनि दो अखोइगिदी यामना चाउना होंगजनिंगमनि अदो मामा वाफम अमता मामा होइना हाइबिखिबा पैसादो बुंगो करिगी पैसानो पिरक्त्रबसु यारे अइगी चानुपी अनि लुहोंगखिबदा नुपा मयुमदगी लुपा अमा फाबो लौदे अदुना लौजररोय नहान मबुंगना हाइखिबदुदी साउनिंगबदगी अदु खाइरिबनि कैसु खनबिगनो बुंगो होइगिसु युम सेमजिन साजिनबदा अदुम सेल म्याम अमा चंगलमगनि होय चुम्मी मामा अदु इबुंगो लुहोंगबसे खरा तपथरसु अफबा नुमित अमा येंगलगा अंगांग अनिगी कुथि येंगथोक्लसे हाइबबु याई मामा अदुदी कुथिदो हयेंग नुपी मसेल तौनरगा येंगबना फरनी होय इबुंगो थबकसे हयेंग हेक्ता येंगनबा तौरसि नुमित अदुगी थंगनबा अयुक्ता लेइमा लेरिक्का दोलीगा तोंबिचागा मखोय मरी कुथि येंगबा पांजी अमगी मनाक्ता लाक्ली कुथि अदु येंगलिबा पांजी अदुना मखोय अनिगी कुथि सिंग अदु येंगलुबदा मकोक्ता तु चुंगबा अमगा लोइनना तपना हाइरेई बेमा नखोय इबु लानदि लौगनुको आइडिया सेंगबदा हाइबनी अरानबा मता हाइदबनिको सेंगना हाइरबदा इबुंगोगा इबेमगसे कुथि सिगी मतुंग इना खरदि चानबा वाली अदुबु करम तौसिगे हाइबदो खनरो खुरा खरा चानबा वाली हाइसिबु नुपीगी कुथि सिदा मयेक लाना इरी नुपा नुपी अनिमगसे खरा अइबु करी हाइना हाइरसिगे हेक्ता ताकपियो खुरा केमता कोइबिगनो नुपागी मपोक्ति फै निंगथौगी मपोक्नी नुपीगिसु फत्ते हाइबदि नचदि मखोय अनिसे चानबा खितंग वाटलेना तौबनी हयेंग लेमिनबदा खरा वाना थोक्तौरी अदुना पूजा अमदि हाना तौथोक्सि लुहोंगबगी मतंबुदि पीरी लाक्लिबा पोइनुगी 12 पानबा नोमाइजिंग नुमिता तारे सेसे लौशिलो खुरा लुपा क्या तारगे कुथि अनि सिदा चोंगा पिबिरमु लैरिकना कुथि अनिदुगी पैसा पीरी लैमना तोंबिचा पैसा पुथोरक्प्रा येंगबनी अदुबु पुथोरक्तबा दुदा लैमसु वाखल अमदि खल्लिबनी खुरा सिदा लैजरे यारे नुपा नुपी अनिमक पूजा तौबियुको लुहोंगद्रिङै ममांगदा फनी खुरा मखोय मरीसु पांजी अदुगी युमदगी थोरक्ले पांजी अदुदी मखोयना चटखिबा अदु येंगलगा लेहौरी अदुगा मचिंदा सोली इस हौजिकी नुपी मचादो मागी मपोक्से ओंथोकना फटखिद्रेदा नुपी मचादुगी हक्कंदा नुपा मचादो खरा अवा चैनांग नंगलनिदो अदुबु मागी लेबक्ता तमलंबा हाइदुनी अखोयना कक्पा याबा नते नुपी मचासे मौरा हिंचाबिरा अमदि सोइदना ओइरनी मखोय मरीसु लंबीदा चटना वारी सानरी दोलीना हाइरई इचे होय इमा अइदी हौजिक पांजीना हाइरक्लिबदो कयादि थाजदेबु मचानुपीना हाइरक्लिबा वादु तोंबिचा सुखुमलाई होइने अइसु खरा थाजबा वाले
ꯑꯩꯈꯣꯏꯗꯤ ꯊꯥꯖꯕ ꯊꯥꯖꯗꯕ ꯄꯥꯟꯖꯤꯁꯤꯡꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯁꯦ ꯈꯔꯗꯤ ꯆꯨꯝꯂꯅꯤ, ꯑꯗꯨꯅ ꯄꯨꯖꯥ ꯇꯧꯕꯅ ꯆꯨꯝꯒꯅꯤꯅ ꯈꯜꯂꯤ꯫ ꯍꯣꯏ ꯍꯣꯏ, ꯇꯧꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤ ꯍꯦꯛ꯫ ꯑꯗꯨꯗꯤ ꯏꯕꯦꯝꯃ, ꯑꯩꯈꯣꯏꯁꯨ ꯂꯩꯍꯧꯔꯒꯦꯀꯣ꯫ ꯍꯣꯏ ꯍꯣꯏ ꯏꯆꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯁꯥꯟꯗ ꯍꯥꯏꯗꯨꯅ ꯄꯨꯖꯥ ꯇꯧꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯈꯪ ꯍꯩꯕ ꯑꯍꯜ ꯑꯃ ꯇꯥꯟꯅꯗꯨꯅ ꯄꯨꯖꯥꯁꯨ ꯇꯧꯔꯤ꯫ ꯅꯨꯄꯤ ꯃꯌꯨꯝꯗꯤ ꯊꯥꯖꯗꯦ ꯍꯥꯏꯗꯨꯅ ꯄꯨꯖꯥꯗꯤ ꯂꯥꯏꯔꯗꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨ ꯐꯥꯎꯕ ꯅꯤꯡꯁꯤꯡꯕꯤꯗ꯭ꯔꯦ꯫ ꯁꯣꯝꯗꯅ ꯁꯥꯟꯗꯤ ꯄꯨꯖꯥꯒ ꯇꯧꯊꯣꯛꯄ ꯑꯗꯨꯗ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯆꯦ, ꯀꯔꯤꯅꯣ ꯄꯨꯖꯥꯒ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯗꯤ ꯀꯣꯛꯀ ꯉꯥꯎꯔꯤ꯫ ꯊꯨꯅ ꯍꯣꯡꯁꯤ ꯀꯥꯏꯅ ꯍꯥꯏꯔꯝꯂꯒ ꯑꯃꯨꯛ ꯁꯥꯡꯗꯣꯛꯄꯁꯤꯕꯨ ꯍꯧꯅꯔꯤꯕꯣ? ꯕꯨꯡꯉꯣ, ꯑꯩꯈꯣꯏꯁꯨ ꯈꯪꯗꯦꯅꯦ꯫ ꯃꯣꯏꯅ ꯍꯥꯏꯔꯤꯕꯁꯦ ꯄꯩꯁꯥ ꯂꯧꯅꯤ ꯍꯥꯏꯍꯧꯕꯅꯤ, ꯑꯗꯨꯕꯨ ꯂꯧꯔꯔꯣꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯦ꯫ ꯄꯩꯁꯥ ꯂꯧꯕꯒꯤꯗꯤ ꯀꯩꯁꯨ ꯈꯟꯗꯦꯅꯤ, ꯋꯥꯁꯦ ꯑꯔꯦꯞꯄ ꯑꯃ ꯂꯩꯇꯕꯁꯤꯅꯤ ꯐꯔꯛ ꯇꯥꯔꯤꯁꯦ꯫ ꯕꯨꯡꯉꯣ, ꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯆꯥꯎꯔꯨꯕ ꯌꯥꯗꯦ꯫ ꯅꯨꯄꯤ ꯃꯌꯨꯝꯅ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯦ꯫ ꯁꯤ ꯃꯇꯥꯡꯁꯤꯗꯗꯤ ꯅꯨꯄꯤ ꯃꯌꯨꯝꯅ ꯆꯥꯎꯔꯤꯕꯅꯤ꯫ ꯏꯆꯦ, ꯑꯩꯗꯤ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯀꯌꯥ ꯌꯥꯅꯤꯡꯗꯦꯀꯣ꯫ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦꯀꯣ꯫ ꯃꯝꯁꯤꯜꯂꯛꯄ ꯑꯗꯥꯏꯗ ꯃꯆꯦ ꯑꯅꯤꯗꯨ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯁꯥꯟ ꯑꯦꯟꯖꯦꯂꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯪꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯍꯥꯏꯔꯛꯑꯣ꯫ ꯗꯗꯥ, ꯑꯩꯒꯤ ꯄꯥꯝꯗꯕ ꯀꯩꯁꯨ ꯂꯩꯇꯤꯌꯦ, ꯑꯗꯣ ꯑꯩꯅ ꯄꯥꯝꯕ ꯑꯃꯇꯪꯗꯤ ꯂꯩꯌꯦ꯫ ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ, ꯅꯪꯒꯤ ꯀꯔꯤ ꯑꯄꯥꯝꯕꯅꯣ? ꯗꯥ, ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯄ꯭ꯔꯤ ꯋꯦꯗꯤꯡ ꯐꯣꯇꯣꯁꯨ ꯇꯧꯁꯦ ꯑꯩꯈꯣꯏꯁꯨ꯫ ꯑꯗꯨꯅ ꯀꯔꯤ ꯀꯥꯟꯅꯗꯣꯏꯕ? ꯗꯥ, ꯃꯤ ꯂꯣꯏꯅ ꯇꯧꯅꯩꯌꯦ, ꯑꯗꯨꯅ ꯇꯧꯁꯦ ꯍꯥꯏꯕ꯫ ꯊꯣꯏꯕꯤ, ꯑꯗꯨꯕꯨ ꯄꯩꯁꯥ ꯄꯥꯝꯃꯨꯗ꯭ꯔꯣ ꯍꯥꯏꯕ? ꯄ꯭ꯔꯤ ꯋꯦꯗꯤꯡ ꯇꯧꯔꯒ ꯀꯔꯤ ꯀꯥꯟꯅꯗꯣꯔꯤꯒꯦ? ꯗꯥ, ꯃꯤꯁꯨ ꯂꯣꯏꯅ ꯇꯧꯅꯩ ꯍꯥꯏꯕ, ꯀꯥꯟꯅꯕ ꯀꯥꯟꯅꯗꯕ ꯈꯪꯗꯦ, ꯑꯩꯈꯣꯏꯁꯨ ꯇꯧꯁꯦꯕ꯫ ꯁꯦ ꯊꯣꯏꯕꯤ, ꯗꯗꯥ ꯋꯥ ꯍꯥꯏꯒꯦꯁꯦ꯫ ꯄ꯭ꯔꯤ ꯋꯦꯗꯤꯡ ꯍꯥꯏꯅ ꯇꯧꯅꯔꯤꯁꯤꯡꯁꯦ ꯄꯩꯁꯥ ꯍꯟꯗꯣꯛꯐꯝ ꯊꯤꯔꯤꯅꯤ꯫ ꯑꯗꯨꯒꯤ ꯄꯩꯁꯥꯗꯨꯅ ꯏꯕꯥꯅꯤꯒꯤ ꯌꯥꯏꯐꯅꯕ ꯀꯅꯥ ꯂꯩꯖꯗ꯭ꯔꯕꯁꯤꯡꯗ ꯄꯤꯊꯣꯛꯂꯕꯗꯤ ꯑꯩꯈꯣই ꯁꯣꯏꯗꯅ ꯃꯍꯩ ꯑꯣꯏꯔꯣꯏꯗ꯭ꯔꯥ? ꯌꯥꯔꯣꯏ ꯌꯥꯔꯣꯏ, ꯑꯩꯗꯤ ꯇꯧꯅꯤ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯁꯣꯝꯗ ꯑꯩꯗꯤ ꯄ꯭ꯔꯤ ꯋꯦꯗꯤꯡ ꯇꯧꯗꯣꯏꯅꯤꯅ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯗ ꯍꯥꯏꯗꯣꯛꯂꯨꯔꯒ ꯑꯩꯗꯤ ꯉꯝꯂꯣꯏꯀꯣ, ꯃꯌꯥꯝ ꯃꯥꯡꯗ ꯏꯀꯥꯏꯕ ꯆꯣꯞꯄ꯫ ꯊꯣꯏꯕꯤ, ꯗꯗꯥꯅ ꯍꯥꯏꯁꯦ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕ ꯃꯥꯜꯂꯤ꯫ ꯑꯗꯨ ꯇꯧꯕꯗ ꯆꯪꯗꯧꯕ ꯄꯩꯁꯥꯗꯨꯒꯤ ꯗꯕꯜꯗꯣ ꯑꯩ ꯄꯤ꯫ ꯁꯥꯅ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯀꯥꯟꯗ ꯑꯦꯟꯖꯦꯂꯥꯅ ꯍꯦꯛꯇ ꯈꯨꯝꯂꯛꯏ꯫ ꯈꯪꯗꯦ ꯈꯪꯗꯦ, ꯑꯩꯗꯤ ꯈꯪꯗꯦ ꯍꯥꯏꯁꯤꯅꯤ, ꯇꯧꯗ ꯁꯨꯡꯌꯥ ꯌꯥꯔꯣꯏ, ꯋꯥ ꯂꯣꯏꯔꯦ꯫ ꯁꯥꯟ ꯑꯦꯟꯖꯦꯂꯥꯒꯤ ꯅꯤꯡꯉꯥꯏ ꯑꯗꯨꯗ ꯃꯥꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯍꯣꯏ ꯍꯣꯏ, ꯐꯔꯦ, ꯅꯪꯅ ꯌꯥꯗ꯭ꯔꯗꯤ ꯇꯧꯕ ꯇꯥꯔꯦꯗꯅ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ꯫ ꯍꯔꯥꯎꯅ ꯑꯦꯟꯖꯦꯂꯥꯁꯨ, ꯗꯗꯥ, ꯑꯁꯦꯡꯕꯔꯣ? ꯍꯣꯏ, ꯇꯧꯔꯁꯤ꯫ ꯗꯗꯥ, ꯑꯗꯨꯗꯤ ꯍꯟꯆꯤꯠꯇ ꯇꯧꯔꯁꯦ꯫ ꯗꯗꯥꯅ ꯐꯣꯇꯣꯒ꯭ꯔꯥꯐꯔ ꯑꯍꯩꯕ ꯑꯃ ꯍꯥꯏꯈ꯭ꯔꯣ꯫ ꯍꯣꯏ, ꯍꯥꯏꯔꯒꯦ꯫ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕ꯫ ꯐꯔꯦ, ꯑꯩ ꯊꯝꯂꯒꯦ, ꯄꯣꯊꯥꯖꯔꯣ ꯅꯪꯁꯨ꯫ ꯂꯦꯟꯁ ꯊꯕꯛ ꯂꯣꯏꯁꯤꯜꯂꯒ ꯆꯥꯛ ꯇꯣꯛꯂꯒ ꯋꯥꯀꯤꯡ ꯑꯣꯏꯅ ꯁꯥꯟ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯂꯨꯍꯣꯡꯕꯒꯤ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯔꯤꯒꯦ ꯍꯥꯏꯅ ꯍꯪꯕ ꯂꯥꯛꯂꯤ꯫ ꯁꯥꯟ ꯃꯊꯥ ꯁꯥꯅ ꯐꯝꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯂꯦꯟꯅ ꯐꯥꯒꯤ ꯇꯧꯁꯤꯜꯂꯛꯏ꯫ ꯀꯔꯤ ꯇꯧꯔꯦ ꯕꯣꯔ ꯁꯥꯍꯦꯕ, ꯄꯥꯈꯪꯐꯝ ꯍꯥꯏꯗꯣꯛꯇꯣꯔꯦꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯔꯕ? ꯃꯗꯨꯏ ꯅꯠꯇꯦꯅꯦ, ꯑꯉꯥꯡꯗꯨꯅ ꯄ꯭ꯔꯤ ꯋꯦꯗꯤꯡ ꯇꯧꯁꯦ ꯍꯥꯏꯔꯛꯏꯅꯦ꯫ ꯀꯔꯤꯅꯣ ꯄ꯭ꯔꯤ ꯋꯦꯗꯤꯡ ꯀꯥꯏꯅꯒ ꯇꯧꯈꯠꯂꯝꯃꯤꯁꯤꯅ? ꯑꯁ, ꯃꯣꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯌꯥꯝ ꯀꯟꯅ ꯇꯧꯅꯔꯤꯕ ꯂꯨꯍꯣꯡꯗ꯭ꯔꯤ ꯃꯃꯥꯡꯗ ꯕꯣꯔꯒ ꯀꯩꯅꯥꯒ ꯐꯤꯜꯝꯒꯤ ꯇꯥꯏꯞꯇꯒ ꯐꯣꯇꯣ ꯁꯨꯠꯀ ꯇꯧꯅꯕꯗꯨꯅꯤ ꯃꯤ꯫ ꯍꯣꯏꯅꯦ, ꯈꯪꯉꯤꯅꯦ, ꯑꯩꯈꯣꯏ ꯃꯇꯝꯗꯗꯤ ꯇꯧꯕꯨ ꯇꯧꯔꯛꯇꯦ, ꯀꯩ ꯕꯤꯠꯇ꯫ ꯑꯗꯨꯅꯦ ꯍꯥꯏꯁꯦ, ꯑꯩꯁꯨ ꯇꯧꯒꯨꯝꯁꯦꯅ ꯍꯥꯏꯕꯅꯤ, ꯑꯗꯣ ꯑꯉꯥꯡꯁꯤꯅ ꯌꯥꯗ꯭ꯔꯦ, ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ? ꯍꯣ, ꯑꯗꯨꯗꯤ ꯑꯉꯥꯡꯗꯨꯅ ꯄꯥꯝꯕꯗ ꯇꯧꯕꯤꯔꯣꯗꯅ꯫ ꯅꯪꯒꯤ ꯐꯣꯇꯣꯒ꯭ꯔꯥꯐꯔ ꯈꯪꯅꯕꯒ ꯂꯩꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏꯅꯦ, ꯂꯩꯌꯦ꯫ ꯄ꯭ꯔꯤ ꯋꯦꯗꯤꯡꯒꯤ ꯀꯥꯞꯄꯗꯤ ꯂꯨꯍꯣꯡꯕꯗꯁꯨ ꯃꯥ ꯍꯥꯏꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏꯅꯦ꯫ ꯍꯣꯏ, ꯑꯗꯨꯝ ꯅꯦꯛꯂꯁꯦ ꯃꯥꯗꯣ꯫ ꯍꯣꯏ ꯍꯣꯏ, ꯑꯩ ꯍꯌꯦꯡ ꯍꯥꯏꯔꯒꯦ꯫ ꯈꯪꯗꯦꯗ ꯏꯕꯣ, ꯀꯣꯛꯄꯨ ꯁꯥꯏꯗ ꯑꯩꯗꯤ꯫ ꯁꯦ, ꯀꯩꯁꯨ ꯁꯥꯔꯨꯅꯨ, ꯑꯩꯈꯣই ꯃꯌꯥꯝ ꯂꯩꯔꯤꯁꯤꯅꯤ, ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯇꯥꯟꯅꯔꯒ ꯇꯧꯔꯒ ꯂꯣꯏꯔꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯜꯂꯒꯦ, ꯄꯣꯊꯥꯖꯔꯣ ꯅꯪꯁꯨ꯫ ꯍꯣꯏ, ꯑꯩ ꯑꯁꯥꯏꯕꯨ ꯊꯤꯟꯗꯣꯛꯀꯦ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯄ꯭ꯔꯤ ꯋꯦꯗꯤꯡꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯦꯟꯖꯦꯂꯥꯁꯨ ꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯂꯗꯨꯅ ꯍꯔꯥꯎꯖꯔꯦ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯅꯣꯡꯃ ꯇꯣꯝꯕꯤꯆꯥ ꯂꯥꯏꯔꯤꯛꯇ ꯀꯣꯜ ꯇꯧꯔꯛꯏ꯫
Tombichana hairakliba wa adu leirik ngakna mapamda thuna mapureibaga lakli.